Hello mayam punamapu Revelation series nainabagi thorum achida Amazing Bible Profession Ministry na Prabhu Jesu Christa gi mingda taramna okchari ngasi aikhoina nainagadruba series asidi Revelation 14 part 2 ni episode na 32 ni maroina aikhoina Revelation 14 gi 6 dagi aikhoina verse 12 ho asida 3 angel message haina yamna maroiba wapo ama yauri masigi maramda aikhoina nainakani masi maroina Revelation 14 gi 6 7 haibadi first angel message Ahanba sargatu ki wapo hairiba topic asigi maramda nainagani isnausa masigi 3 angel message nairabase yamna maroi maramdi masi aikhoina mamangda Revelation 13 da mamangda nainakiba adugi part amani masi akanba warning amani isnausing aduna aikhoina masigi message singe phajana khanglaga aikhoina masina haibigi matungina aikoi ilaga sabinase ahanbada aikoi Prabhu Jesu Christa gi mafamda sangjaduna aikoi prarthana tausi aikoi mangondagi borni sasi maramdi hairiba message ase khangba yam darkar lai sargad leiba yamna mingsaba thawjana riba ipa isho na koingai lepna thagachariba nahana tangpan gi aroiba matamda hingliba aikoi gi damo nahana sargadut ahumgi apabo pausing masi pibiri masida akanba warning camera musupini pibiri masigi apabo pause koina mapung phana khangan biu wapa se khangna gai koina induna sakpangaman biu tariba chinaw kuninga su bot nabi ngahang liba ingonda su nahana sinna biduna patkidreba ibu nahake thawai singmana singbiduna nahake asumba dukatang share topngaman biu hawbudegi loi phau nam singbiu Prabhu Jesu Christa gi mingda khonamjari amen aikoi paminasi Revelation 14 gi 6 7 And I saw another angel fly in the midst of heaven sarga gi marakta aina atopa sargadut ama paiba urami having the everlasting gospel to preach unto them that dwell on the earth to every nation kindred tongue and people prithivida lairiba prithivigi jarpuna makta tongan tongamba lon ngangba khudimakta tongan tongamba makhalgi mi khudimakta jati khudimakta sandokadaba lomba naidaba wapau ado sargadut asina pairami sargadut asina purami sargadut asida lairami ahanba sargadut asida purebase verse 7 saying with a loud voice auba khonjel amagoloina na mahangna hai fear God ishorbu kiu and give glory to him mangonda thagatpa ulu mangonda matik mangan adu piu for the hour of his judgment is come maramdi mahaki wayan bigi pungpham adu lakhre and worship him that made heaven and the earth and the sea and the fountains of water sarga malem prithvi samudra amasung isingi iput punamakpu sembiriba mahakpu khuramu habni masi Revelation 14 6 7 asuki matik maru egraba aikhoina wapawni masi aikhoina ahanba sargadut ki wapaw haina khangnai masi sinapsing aduna masi ki wapaw ase aikhoina prithvi mafam khuding da sandokpe darkalai maroina first angel message na puraliba asidi lomba naidaba ishor gi wapaw aduni aikoi sidagi khara yengminasi ko ahanbada everlasting gospel haipsi karino aikhoina amuk bible dagi aikoi khatang gi amnasi Romans 1 gi 16 17 da suna pale Paul na hai for maramdi I am not ashamed of the gospel of Christ Christa gi apabu wapaw adugida adu gidama ai ikaiba phaude for maramdi it is the power of God unto salvation to everyone that believe thajaba mipung khudemakta machina ishogi aphabo paw asina arang khubamgi shakti ado ohelli have aduga ahanbada Jews aduga amasung Greek sing da su oi hai sida verse 17 for maramdi therein have the in the gospel have is now sing for therein in the gospel is the righteousness of God revealed from faith to faith thajaba amadagina thajaba amad satpa matamda ishorgi aphabo wapaw asida ishorgi dharma semba ado yawi havni as it is written asumna ikre the just shall live by faith
ꯑꯆꯨꯝꯕ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅꯥꯎꯁꯥ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯒꯣꯁꯄꯦꯜ ꯍꯥꯏꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯀꯣꯁꯇ ꯁꯤꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯔꯥꯝ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯗꯨꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯒꯣꯁꯄꯦꯜ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯥꯎ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯑꯃꯠꯇ ꯁꯟꯗꯣꯛꯇꯔꯦ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯐꯥꯎ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯅꯪꯗꯦ ꯒꯣꯁꯄꯦꯜꯒꯤ ꯑꯁꯦꯡꯕ ꯗꯤꯐꯤꯅꯤꯁꯟꯁꯤ ꯂꯩꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯁꯤꯅ ꯏꯁꯣꯔꯒꯤ ꯋꯥꯐꯥꯎ ꯃꯁꯤꯗ ꯐꯣꯔ ꯏꯠ ꯃꯔꯝꯗꯤ ꯏꯠ ꯍꯥꯏꯕꯗꯤ the gospel is the power of God unto salvation to everyone that believe ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯅ ꯑꯔꯥꯡ ꯈꯨꯕꯝ ꯊꯥꯖꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯌꯥꯎꯏ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯁꯛꯇꯤꯒꯁꯨ ꯂꯣꯏꯅꯔꯛꯑꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯚꯔꯁ 17ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯗ ꯙꯔꯃ ꯆꯦꯟꯕ ꯑꯁꯤ ꯐꯪꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏ ꯊꯥꯖꯕ ꯑꯃꯗꯒꯤꯅ ꯊꯥꯖꯕ ꯑꯃ ꯆꯠꯄꯗ ꯏꯁꯣꯔ ꯙꯔꯃ ꯆꯦꯟꯕꯗꯨ ꯐꯪꯗꯣꯛꯑꯦꯕ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯕ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯁꯔꯒ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯂꯣ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯃꯤꯁꯤꯡꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯄꯥꯞ ꯍꯥꯏꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯙꯔꯃ ꯆꯦꯟꯕ sin and righteousness are opposite to each other ꯍꯥꯏꯗꯤ ꯄꯥꯞ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕꯁꯦ ꯃꯁꯤ ꯇꯣꯉꯥꯟꯕꯅꯦ ꯃꯔꯝꯗꯤ ꯑꯐꯕ ꯋꯥꯐꯥꯎꯅ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕ ꯄꯣꯔꯛꯏ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯗꯤ ꯄꯥꯞ ꯌꯥꯎꯗꯕ ꯄꯨꯟꯁꯤꯗꯣ ꯃꯁꯤ ꯄꯣꯔꯛꯏ ꯍꯥꯏꯕꯅꯤ ꯊꯥꯖꯕ ꯑꯃꯗꯒꯤ ꯊꯥꯖꯕ ꯑꯃꯗ ꯍꯥꯏꯕꯅꯤ ꯑꯗ ꯗ ꯖꯁ ꯍꯥꯏꯕꯗꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯅꯦꯕ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕꯗ ꯄꯨꯔꯛꯏ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏ ꯄꯥꯞ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯄꯤꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯨ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯗ ꯂꯩ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯋꯥꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯟꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯏꯕ ꯃꯤ ꯀꯌꯥ ꯃꯔꯨꯝꯅ ꯊꯥꯖꯧ ꯅꯪ ꯑꯔꯥꯡ ꯈꯨꯕ ꯐꯪꯉꯦ only believe and you will be saved नखोई थाजगदबनी हाइना थाजरगदी नखोई अरांग खुबम फंगे हाइन हाय मसी याम लानब मखल अमनी अदुगा मैथ्यू 1:21 दसु असुम हाय महांगना मचानुपा अमा पोकनी महाकी ममिंग जीसस कौकनी मरमदी फोर हैबनी he shall save his people from their sins हैबदी from हैबगी आठदी out of sin हैबनी पाप याउदना महाना महाकी मिसिंग बु प्रभु जीसु ख्रिस्ट का थाजखरब मिसिंग असे मखोइना हौकिबा पुंजिदा तौरंबा पाप क्या मरम लेरगसु हाइरिबा पापसिंग अदु प्रभु जीसु ख्रिस्ट की मपाना कोपिरगा हाइरिबा पाप अदुदगी मखोइ याउदना पाप अदु याउदना ईश्वरना प्रभुना माकी मिसिंग बु कनबिगनी हैबने अदु हाइरिबा अखोइना पाप याउदना हिंगबा हैबसे अखोइगी पांगन ओइथोक्तबने मसिदि कदौबा ईश्वरगी अफबो पाउना हाइबदि प्रभु जीसु ख्रिस्ट की थौजाना प्रभु जीसु ख्रिस्तना पीबीबा मौन थाजबगी मपाना गोस्पेल अदु संदोक ताबीबगी मपाना शक्ति पिरकपदो ईश्वरगी शक्तिगी मपाना अखोइना ngबदमनि लुक 1 अखोइगी 37 with God nothing shall be impossible हाइबदि ईश्वर याउदनदि अखोइना तौबा ngamdaba करिसु लैते अदुना अफबो पाव असे इचनाउसिंग अइना याम सांगनदि ngangjररोय अफबो पाव हाइबसिदा अखोइना चलिबसे प्रभुजी अखोइ मिपम खुदिम अखोइ पाप तौखरे अखोइना पाप तौद मी अमता लैते धर्म सेंबा मी अमता लैतरे मसीगिदम अखोइना मसिदगी कनिंगाइगिदम प्रभु जीसु ख्रिस्टना ताइंपान लाप दरकार लैके अदुना प्रभु जीसु ख्रिस्टना पोए अखोइगिदम प्रभु जीसु ख्रिस्टना पोए अदुगा प्रभु जीसु ख्रिस्टना अखोइगिदम क्रॉसना पाम थिंगदुना सिबिरे मसिनि को माना सिबिबा असिना अखोइ कनबा नते माना लाकपा फर्स्ट कमिंग माना आनबा लाकपा लागा पोपीबा असिना अखोइ कनबा नते अदुगा अमुक सिबिरे सिबिबा असिनासु पोपीबा सिबिबा असिना खक्तनसु अखोइगी अरांग खुबम फंगबो ओइद्री अमुक महाना सिबदुदगी हिंकले अखोइना 1 Corinthians 15 दा येंगो मरमदि प्रभुना सिबा अदुदगी हिंकत्रगदि अखोइदा अरांग खुबम लैतेबा कनासु अखोइ हिंकलोएबा अदुना प्रभुना अखोइगिदमा हिंकतपिरे मसिनि प्रभुनि हिंकतपिरे अदुगा सरगा चक्रे मसिगी खक्तनसु अखोइगी अरांग खुबम फंग नत्रेबा अमुक प्रभुना अखोइगिदमा अनिसुबा लाखनेबा अनिसुबा लागा अखोइना मंगोंदा थाजदुना सिगिबा मिसिंग ताइंपान हिंदुन लैबा मिसिंगजे पुलप माना पुरगा अखोइना सरगा चटकने पुबिगनेबा मसीबुनि सेकंड कमिंग हैबसे अदुना प्रभुना पोकपा सिबा हिंकतपा
ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯃꯔꯤ ꯑꯁꯤꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯆꯜꯂꯤꯕꯅꯦꯕ ꯑꯗꯨꯅ ꯄ꯭ꯔꯚꯨꯅ ꯄꯣꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕꯒꯤꯅꯤ ꯃꯥꯅ ꯁꯤꯕꯤꯔꯦ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯈꯤꯗꯗꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯍꯤꯡꯒꯠꯄꯤꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯤꯡꯒꯠꯄꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯠꯀꯅꯤ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯖꯕꯤꯗꯨꯅ ꯋꯥꯅꯣꯝꯕꯤꯗꯨꯅ ꯋꯥꯏꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯃꯄꯨꯡ ꯐꯥꯅ ꯁꯔꯒꯗ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤ ꯍꯦꯛ ꯂꯣꯏꯕꯒ ꯄ꯭ꯔꯚꯨꯅ ꯂꯥꯛꯀꯅꯦꯕ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯄꯥꯎ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯃꯛ ꯉꯥꯡꯂꯒꯁꯨ ꯃꯁꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯅꯤꯁꯨꯕꯗ ꯌꯦꯡꯁꯤ ꯃꯊꯪꯗꯀꯣ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯋꯥꯄꯥꯎ ꯑꯁꯦ ꯄ꯭ꯔꯚꯨꯅ ꯄꯣꯛꯄ ꯁꯤꯕ ꯑꯗꯨꯒ ꯍꯤꯡꯒꯠꯈꯤꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯂꯥꯛꯀꯗꯕꯒꯤ ꯋꯥꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯀꯗꯕꯅꯤ ꯅꯪ ꯑꯩꯒꯤ ꯏꯊꯧꯁꯨꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯍꯧꯖꯤꯛꯁꯨ ꯃꯁꯤꯃꯛ ꯗꯔꯀꯥꯔ ꯂꯩ ꯃꯁꯤ ꯁꯟꯗꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯀꯗꯧꯕꯅꯤ ꯃꯦꯊ꯭ꯌꯨ ꯑꯩꯈꯣꯏꯅ 24:14 and this gospel of the kingdom shall be preached into all the world then shall the end come for a witness then shall the end come 하니 ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯥꯈꯤꯒꯗꯕ ꯁꯟꯗꯣꯛꯀꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯅꯩꯅꯔꯤꯕ 3 angel ꯃꯦꯁꯦꯖꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯄ ꯍꯦꯛ ꯂꯣꯏꯕ ꯄ꯭ꯔꯚꯨꯅ ꯂꯥꯛꯀꯅꯤ ꯃꯁꯤꯅꯤ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯡꯗꯅꯕ ꯅꯈꯣꯏꯅ ꯇꯦꯛꯁꯁꯤꯡ ꯑꯁꯦ ꯃꯨꯟꯅ ꯄꯥꯕꯤꯌꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯅꯣꯠꯀꯤꯗꯃꯛ Genesis 22:12 ꯍꯥꯏ ꯑꯕ꯭ꯔꯥꯍꯥꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯥꯏꯖꯦꯛꯇꯣ ꯃꯥꯅ ꯀꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯎꯟ ꯃꯣꯔꯦꯗ ꯀꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥꯡ ꯊꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯏꯁꯣꯔꯅ ꯍꯥꯏ ꯑꯕ꯭ꯔꯥꯍꯥꯝ ꯂꯦꯞꯄꯨ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯁꯤꯗꯀꯣ I know last part I know that thou fearest God ꯑꯩ ꯈꯪꯉꯤ ꯅꯪ ꯏꯁꯣꯔꯕꯨ ꯌꯥꯝ ꯀꯤ Seeing thou hast not withheld thy son thine only son from me ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯕ ꯅꯆꯥꯅꯨꯄꯥ ꯐꯥꯎꯕ ꯅꯍꯥꯛꯅ ꯄꯤꯊꯣꯛꯇꯕ ꯇꯧꯗꯗꯨꯅ ꯅꯍꯥꯛꯅ ꯄꯤꯕꯤꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯅꯪꯅ ꯏꯁꯣꯔꯕꯨ ꯀꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯀꯤꯌꯨ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯕꯅꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯕꯥꯏꯕꯜꯗ ꯄꯤꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯏꯟꯕ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯏꯁꯣꯔꯅ ꯇꯧ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯣ ꯃꯗꯨꯕꯨ ꯏꯟꯕ ꯑꯗꯨꯅꯦꯕ Deuteronomy 10:12 ꯍꯥꯏ Now Israel what doth the Lord thy God require of thee ꯏꯁꯣꯔꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯗꯔꯀꯥꯔ ꯂꯩꯕꯁꯤ ꯀꯩꯅꯣ ꯏꯁꯔꯦꯜꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯍꯧꯖꯤꯛ ꯅꯪ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯏꯁꯣꯔꯅ ꯗꯔꯀꯥꯔ ꯂꯩꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯗ But to fear the Lord thy God ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯏꯁꯣꯔꯕు ꯀꯤꯕ ꯍꯥꯏꯕꯁꯤ ꯗꯤꯐꯤꯅꯤꯁꯟꯁꯤ ꯂꯩ to walk in all his ways ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯆꯠꯂꯝꯕ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯆꯠꯂꯨ ꯍꯥꯏꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯗ ꯆꯠꯄ to love him ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯏꯁꯣꯔꯕు ꯀꯤꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯕు ꯅꯨꯡꯁꯤꯕ ꯆꯞ ꯃꯥꯟꯅꯩ to serve the Lord thy God with all thine heart ꯅꯪꯒꯤ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯅꯪꯒꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯏꯁꯣꯔꯕꯨ ꯁꯦꯕꯥ ꯇꯧꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕు ꯀꯤꯕ ꯀꯧꯋꯦꯕ ꯃꯁꯤꯗ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯏꯁꯣꯔꯒꯤ ꯑꯊꯪ ꯉꯥꯛꯄ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯆꯟꯈ꯭ꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡ Proverbs 8:13 ꯍꯥꯏ The fear of the Lord is to hate evil ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯇꯨꯀꯠꯆꯕꯅꯤ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯄꯥꯞ ꯇꯨꯀꯠꯆꯕꯅꯤ ꯄ꯭ꯔꯥꯏꯗ ꯅꯥꯄꯜ ꯇꯧꯕ ꯑꯦꯔꯣꯒꯦꯟꯁꯤ ꯉꯛꯆꯥꯎ ꯊꯦꯛꯄ the evil way ꯑꯔꯥꯟꯕ ꯂꯝꯕꯤ ꯄꯥꯞꯀꯤ ꯂꯝꯕꯤ the forward mouth I do hate ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯆꯤꯟ ꯊꯤꯕ ꯉꯥꯡꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯇꯨꯀꯠꯆꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯇꯨꯀꯠꯆꯕꯁꯤ ꯏꯁꯣꯔꯕꯨ ꯀꯤꯕꯅꯦꯕ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯑꯗꯨꯒ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯄꯥꯞ ꯇꯧꯗꯕ ꯃꯁꯤꯕꯨ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯐꯥꯔꯁ ꯑꯍꯥꯟꯕ ꯁꯔꯒꯗꯨꯒꯤ ꯋꯥꯄꯥꯎꯗꯨꯗꯤ ꯏꯁꯣꯔꯕꯨ ꯀꯤꯌꯨ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯆꯥ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯁꯤ ꯏꯁꯣꯔꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯅꯕ ꯍꯣꯠꯅꯁꯤ ꯃꯗꯨꯒꯤ ꯄꯥꯡꯒꯜꯁꯨ ꯏꯁꯣꯔꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯁꯤ ꯃꯊꯪꯗ giving glory to him ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯀꯤꯌꯨ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯥꯒꯠꯄ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯄꯤꯕ ꯏꯁꯣꯔꯗ ꯊꯥꯒꯠꯄ ꯄꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯒ꯭ꯂꯣꯔꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯒ꯭ꯂꯣꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ Exodus 33:18-19 Moses ꯅ verse 18 ꯀꯣ I beseech thee 33:18-19 show me thy glory ꯏꯁꯣꯔ ꯅꯪꯒꯤ
matik mangal ado natik nangal ado ingon utpiu hai verse 19 hai aina aigi afaba khuding manaki namang da chalangini aina aigi ming ado mapui bongi ming ado na ki mamang da lauthokani aina nungsigadaba thaujan utkadaba mi aduda thaujan bigini aina minungsi utkadaba aduda minungsi utpigini hai masida palibde ishorgi matik mangan haibsiga ishorgi minga chamani snause ishorgi matik mangan ishorgi ming haibse aduna ishorgi ming chakhalanba ishorgi matik mangan chakhalanba Exodus 34 gi 5 to 7 da nakoina pabu matamda khangani ishona maki ming ado lakthoe aduda verse 6 hai maki ming dudi yamna minungsi chawa thaujaneba adu long suffering leba afaba amsung achumbada marang kaiba mi lising gi thaujan khapireba ikhoigi ayol ayram pa khudemapu copy vibes masineba masida paliba ishorgi matik mangan haibigi arthadi ishorgi lamcha sajat haibani ishorgi lamcha sajat utpaje masibu ishorgi matik mangan khawi aduna ikhoina ishorda matik mangan pigi haitaradi ishorgi lamcha sajat che ikhoigi nang aigi punsida ishorgi lamcha sajat che utuna hingba haibase masi ishorda matik mangan piba kaweba ikhoina christian haraga christian ama oibigi lamcha sataba haibase ikhoina ishorda ishorgi mingcha thenbani ishorda matik mangan piba nate Matthew 5:16 da nakoina misingi mamanda asumna nakoigi mangal ado ngalalo maramdi nakoigi afaba thabasing ado koina uningai gi dama aduga nakoigi sargada laibe napagi matik mangan thagan ngai gi dama ekoi christian moina koi christian haibse mayanda takadabje ekoina afaba thabak kyamam tawba leita laira singda mateng pangba aduga ekoige laiminariba misingda ekoina ngamba thabak tawba afaba mayam ase ishon haiba wangang changan lamcha sajata afaba lamcha singase utpagi mapana ekoina ekoi ishorgi wapawse sandok libane adu masigumba afaba thabak mayam se ura kanda misingna ishorda matik mangan thagalakani haibadi makoina ekoi christian gi lamcha da chalakane aduna ishorbu matik mangan pi haibadi nang aigi punsida ishorgi lamcha da se mapung phana utuna mayamda asigumba mangal ase ulappa mathamda ekhoina ishorbu matik mangan pibani mami thingda christian haraga ekhoina christian amana chaloidaba licha sajal yam chatlibase masi ishorgi mingcha thiningai thabak tawbani mathangda ekhoina yengse aduga laisemba mapubu khurumu numit masida verse ta ko maramdi maki wayan bagi matam ado lae hai ko wayan bagi matam lae hai worship him that made heaven and earth and sea and all the fountains of water hai now say koina yengse koina maki wayan bagi matam hai se koina amu yengse wayan bagi matam hai sine koina kona chalase koina ahanbada ekoi yengse laisemba mapu khuramba haibse koina yengse koina kamai tawraga koina khuramiba ishor se laisemba mapu ni Prabhu Jisu Krishna malem tangpan pitibu se bibi haibse koina khuramba matna kamaina ningsingedege haibse koina yengse Exodus 20 gi 8 to 11 koina mari shuba commandment the verse 8 hai ishorgi pathaba numise sengna ngau numit taruni na koina thabak sugadabani adubu tareni shuba asidi mapu ibungo lining thaugi pathaba numini haiba numisida ai samjanjarage nang ekoi isa itu ekoi imungda lairiba minai sa lairiba khudam ekoi get manungda lairiba khudam thabak suba yade maramdi numit tarungida ishona sarga malam prithvi amsung makoi manungda lairiba khudam ase semle aduga tareni shuba numita mahana pathaki mahana tareni shuba numit asibu mahana saba numit si mahana borpiki sengsu sengdoki ham Genesis 2 gi 1 to 3 da habi aduna ekoina sabat asina takpadi 7 day habsina ekoina tare suba numit akona first day segongi ahamba numit namaji numit se ishona pi sabane na bible de tare ni suba numit thangye numit se masibuni do haiba numit asingakpa asina ekoina mari suba ya thangakpa asina ekoina laisemba mapubu koina ningsingye ase ekoina kauba yadaba ekoigi thudang amni aduga yama christian sina masi ngakte aduga Exodus 31 gi 13 to 17 na koina pabum tumdu khangani sin exam verse 13 da exam sasina maramdi aigi pathaba numit sing na koina ngakadamni maramdi masinanga aigi marakta nokoigi charon suron gi marakta
ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯃ ꯑꯣꯏꯍꯧꯒꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯔꯕ ꯏꯁꯣꯔꯗꯣ ꯑꯩꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯚꯔꯁ 14ꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯕꯥ ꯅꯨꯃꯤꯠꯁꯦ ꯅꯈꯣꯏꯅ ꯁꯦꯡꯅ ꯉꯥꯛꯀꯗꯕꯅꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯃꯤꯗꯣ ꯃꯍꯥꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯃꯥꯡꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯑꯗꯨꯒ ꯚꯔꯁ 15ꯗ ꯅꯈꯣꯏꯅ ꯅꯨꯃꯤꯠ 6ꯅꯤ ꯊꯕꯛ ꯁꯨꯕ ꯌꯥꯏ ꯑꯗꯨꯕꯨ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯑꯁꯦꯡꯕ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯕ ꯁꯕꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯚꯔꯁ 16ꯗ ꯑꯗꯨꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯏꯁꯣꯔꯒꯤ ꯁꯕꯥꯁꯤ ꯉꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯄꯅ ꯄꯔꯄꯦꯆꯨꯋꯦꯜ ꯀꯣꯚꯦꯅꯦꯟꯠ ꯂꯦꯞꯄ ꯅꯥꯏꯗꯕ ꯋꯥꯔꯦꯞꯅꯕ ꯑꯣꯏꯅ ꯁꯕꯥꯁꯤ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯚꯔꯁ 17ꯗ ꯃꯔꯝꯗꯤ it is a sign between me and the children of Israel forever ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯒ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯃꯔꯝꯅꯤ ꯏꯖꯔꯦꯜ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯏꯁꯔꯥꯌꯦꯜꯗ ꯑꯩꯈꯣꯏ ꯑꯣꯏꯔꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ 6ꯅꯤꯗ ꯏꯁꯣꯔꯅ ꯃꯥꯂꯦꯝ ꯁꯔꯒ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯊꯥꯈꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯃꯍꯥꯛꯅ ꯄꯣꯊꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯤꯐ꯭ꯔꯦꯁ ꯇꯧꯈꯤ ꯍꯥꯏꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯁꯕꯥꯠ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯕꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯅꯤꯡꯁꯤꯡꯍꯜꯂꯦꯕ ꯃꯁꯤ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯔꯣꯏꯕꯗ ꯃꯍꯥꯛꯀꯤ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝ ꯂꯥꯛꯑꯦ ꯍꯥꯏꯀꯣ the hour of his judgment is come ꯍꯥꯏ ꯑꯗꯨꯅ Ecclesiastes 12ꯒꯤ 13-14 ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯀꯤꯁꯤ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯀꯟꯀ꯭ꯂꯨꯖꯟ ꯍꯣꯜ ꯃꯦꯇꯔꯁꯤꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗꯤ ꯁꯥꯔꯃꯟ ꯍꯥꯏꯕꯅꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯀꯤꯕꯒ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯄꯒ ꯑꯅꯤꯁꯤ ꯃꯔꯤ ꯂꯩꯅꯩ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯀꯤꯕ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯜꯂꯒꯗꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯉꯥꯛꯀꯅꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯚꯔꯁ 13ꯗ ꯄꯤꯔꯤ ꯚꯔꯁ 14ꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯔꯣꯠꯄ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯏꯁꯣꯔꯅ ꯑꯔꯣꯠꯄ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯋꯥꯌꯦꯟꯕ ꯅꯨꯃꯤꯠꯇ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯍꯧꯖꯤꯛ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯠ ꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯑꯣꯏꯔꯦ ꯐꯠꯇꯕ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯔꯣꯃꯥꯟꯁ 14:10ꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯂꯥꯁ ꯄꯥꯔꯠꯇꯀꯣ for we shall all stand before the judgment seat of Christ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯌꯦꯟꯕꯒꯤ ꯐꯝꯕꯥꯜ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯂꯦꯞꯀꯅꯦꯕ ꯑꯩꯈꯣꯏ ꯑꯁꯤꯕ ꯑꯣꯏꯔꯁꯨ ꯑꯍꯤꯡꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯂꯦꯞꯀꯅꯤ ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯂꯦꯞꯀꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯔꯦꯀꯣꯔꯠ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯔꯦ ꯑꯐꯕ ꯑꯗꯨꯅ ꯕꯨꯛ ꯑꯣꯐ ꯔꯤꯃꯦꯝꯕ꯭ꯔꯦꯟꯁ ꯑꯗꯨ ꯕꯨꯛ ꯑꯣꯐ ꯂꯥꯏꯐ ꯑꯗꯨꯒ ꯕꯨꯛ ꯑꯣꯐ ꯗꯦꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯕꯨꯛ ꯑꯣꯐ ꯂꯥꯏꯐꯀ ꯗꯦꯠꯀꯤ ꯔꯦꯀꯣꯔꯠ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯂꯦꯞꯀꯅꯦꯕ ꯃꯁꯤꯗ ꯑꯗꯨꯒ 2 Corinthians 5:10ꯗꯁꯨ ꯍꯥꯏ ꯑꯗꯨꯅ for ꯃꯔꯝꯗꯤ we must all appear before the judgment seat of Christ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯌꯦꯟꯒꯤ ꯐꯝꯕꯥꯜꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯠꯀꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯍꯥꯏꯀꯣ ꯑꯩꯈꯣꯏꯅ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ 1 Peter 4:17ꯗ ꯍꯥꯏ ꯃꯔꯝꯗꯤ the time is come that the judgment must begin at the house of God ꯋꯥꯌꯦꯟꯕꯒꯤ ꯊꯕꯛꯁꯦ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯍꯧꯒꯅꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯗꯒꯤ ꯍꯧꯒꯅꯦꯕ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗꯒꯤ ꯍꯧꯒꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯕ ꯃꯤꯁꯤꯡꯒꯤ ꯋꯥꯌꯦꯟꯕꯗꯤ ꯃꯈꯣꯏꯗꯤ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯅꯤ and if it first began at us masi akhoi ahanbada akhoi Christian singda hana horagadi what shall the end be of them that open not the gospel of God ishogi apo pause indaba mokhogi aroi budi kari oigni habse aduga Daniel 8:14 gi matung ina hai unto 2300 days then shall the sanctuary shall be cleansed masi gi sanctuary sangdokpa habse ga ishogi wayan ꯑꯩꯈꯣꯏꯅ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯁꯦꯡꯆꯨꯔꯤ ꯍꯥꯏꯕꯗꯤ ꯁꯔꯒꯒꯤ ꯑꯣꯏꯕ ꯁꯦꯡꯆꯨꯔꯤ ꯂꯩ ꯃꯣꯁꯦꯁꯀꯤ ꯃꯇꯝꯗꯁꯨ ꯑꯥꯔꯂꯤ ꯁꯦꯡꯆꯨꯔꯤ ꯂꯩ ꯃꯁꯤ ꯆꯍꯤꯒꯤ ꯃꯅꯨꯡꯗ ꯗꯦ ꯑꯣꯐ ꯑꯦꯟꯇꯣꯟꯃꯦꯟ ꯍꯥꯏ ꯑꯩꯈꯣꯏꯅ 7 ꯃꯟꯊꯀꯤ 10 ꯗꯦꯗ ꯑꯩꯈꯣꯏ ꯃꯁꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯋꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯊꯥꯏꯅꯉꯩꯗ ꯌꯥꯎꯈꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯌꯥꯎꯈꯠꯀꯅꯤ ꯌꯥꯎꯈꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯗꯥ ꯃꯃꯥꯡꯗ ꯈꯤꯛꯀꯅꯦꯕ ꯈꯨꯠꯅ ꯀꯥꯞꯀꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯗꯣ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯃꯐꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤ ꯁꯦꯡꯗꯣꯛꯑꯦꯕ ꯆꯍꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯑꯦꯕ ꯗꯦ ꯑꯣꯐ ꯑꯦꯟꯇꯣꯟꯃꯦꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤ ꯁꯔꯒꯗꯁꯨ ꯊꯧꯈ꯭ꯔꯦ ꯃꯁꯤꯗꯤ 2300 days ꯃꯁꯤꯅꯤꯀꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯈꯣꯏꯅ ꯈꯪꯅꯤꯡꯂꯤ ꯑꯩꯒꯤ ꯗꯥꯅꯤꯌꯦꯜꯒꯤ ꯄ꯭ꯔꯣꯐꯦꯠꯁꯤꯗ ꯅꯈꯣꯏꯅ ꯌꯦꯡꯕꯤꯔꯣ ꯉꯁꯤꯗꯤ ꯍꯥꯏꯖꯔꯔꯣꯏ ꯃꯁꯤ October 22, 1844ꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯄ꯭ꯔꯚꯨꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕꯅꯤ ꯍꯧꯖꯤꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯑꯁꯤꯕ ꯃꯤꯁꯤꯡꯗꯒꯤ ꯍꯧꯒꯅꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯇꯝꯗ ꯑꯍꯤꯡꯕ ꯃꯤꯁꯤꯡꯗꯒꯤ ꯋꯥꯌꯦꯟ ꯆꯠꯊꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯊꯨꯅ ꯍꯧꯔꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯌꯦꯟꯕ ꯄꯨꯔꯛꯀꯅꯤ
ꯍꯧꯖꯤꯛ ꯋꯥꯍꯟꯕꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯔꯝꯕꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯆꯪꯖꯔꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯒꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯄꯣꯛꯄꯤꯕ ꯏꯁꯣꯔꯅ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯍꯥꯟꯕ ꯁꯔꯒꯗꯨꯒꯤ ꯄꯥꯎꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯄꯥꯝꯕꯤꯒꯅꯨ ꯄꯥꯞ ꯁꯔꯨꯛ ꯅꯥꯏꯁꯨ ꯑꯩꯅ ꯉꯥꯡꯈꯤꯕ ꯁꯣꯏꯈꯤꯕ ꯑꯔꯥꯟꯕ ꯀꯌꯥꯁꯨ ꯉꯥꯛꯄꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗ ꯅꯍꯥꯛꯅ ꯃꯄꯥ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯦ ꯑꯥꯃꯦꯟ